ngasi phong hiba tuan masi phong singdagi Myanmar gi ba akhanaba I pauksin khongatcharaga na Manipur top channel gi maike digi myam da share tawjage mangoina na myam ngasi phong hiba si phong singi kalam singdagi editorial kalam da maruiba hauji Myanmar da tholiba thado thok singsta main oina base tawba content ma hana la khacharaga na myam da hapsaramge Myanmar da hauji oirakliba phibam yumlo nariba laibak singda sarang na ba thogalakpa yabagi phibam lakpa singi matang sini silorba matungda atop si phong singda phone kiba maruiba content myam da share tawjage amasu myam yumlo nariba laibak singda sarang na ba tholakpa yabagi phibam lakpa haibasi myam hajik lakpa hore atop si phong gi content singda yauri myam da mathang manaw naina share tawjarake Myanmar da military coup tawduna laibak subli paishin raba matungda horakpa miyam gi iho namthana ba khona ba angang sing yauna miyoi sanga go humpu hena sikre February amada military coup tawkraba matungda thadorakpa Assistant Association for Political Prisoners AAPP gi report hai communication system control tawna ba honna riba military dictator singna laibak adugi wireless internet service thinjinkhre democracy sagatuna ku gi mayokta khongjang changchilakhiba miyoi singbu military junta na otnaibagi thawang sathare hairi hiramsigi matang na human right watch HRW hai Myanmar da military coup tawkhraba matungda politician election officer journalist activist amasum protesters sing yauna miyoi sa kya mapham khangdana mangankhre atopa miyoi lising kya marum phajinduna thamli International Affairs nainabasingi mot matungina Myanmar da malem gi atai atopa laibak sing maruina Association for Southeast Asian Nation Asian gi member laibak sing akhanaba miyeng sanghaudrabadi yumlo nariba atai laibak sing nesu sarangnaba tholakpa yai Myanmar da mikhal pangthoktuna lengak pai gi bo Aung San Suu Kyi gi party bo military junta na namthakraba matungda laibak adugi miyoi sa kya China Thailand Bangladesh amasum India na singba yumthang nariba laibak singda senthorapagi pau taba phangli military junta na misa miyam gi mathakta nongthaktagi attack sa tharakpa matungda Myanmaris lising kya marum Thailand sensin kibagi report lairi matung tarak parasu miyoi lising sa kaya yumlo nariba laibak singda senchilakpa yai haina thajanari United Nations na Myanmar oiragliba phibam masigi matangda malem gi tongan ba laibak singi miyeng singchilakli Myanmar bu Sairak pibigi mawongda makhal kya gi athingwa thamjinba mak natragasu laibak adugi wathok losin hananaba hotnabada Asian laibak singna maruiba thodang lawba haibase UN gi apamani hiramasi gi matangda nungsup laibak sing amasung Asian laibak sing gi marakta mot khenabagi mawong ama uba phangli khudam oina hairabada nungsup laibak singna Myanmar gi military bu terrorist organization oina lakthok haningbogum tawri Asian laibak singnadi Myanmar thokliba thawdo asi laibak manunggi oiba wathokni haina lauri Asian gi satarda thawdo asi laibak manunggi oiba wathokni haina lauri Asian gi satarda yaba principal singna maram oiraga Vietnam Thailand Cambodia amasum loisna Myanmar gi military coup asi gi matana kariguma makhalgi mot amata piraktabani haina lawbiyai Asian gi Saturday yauriba khwaidagi maruiba wafamdi laibak amana atopa laibak amagi thabak thoramda khut thingjindaba haibisini adumainama atopa laibak ki thabak thoramda khut thingjindaba tarabasu democracy ikai khumnabaga loinana afaba lehanba amasu misam miyamda fundamental right phangananaba hotnabigi matangda Asian gi member laibak singna maru oiba thaudang lafam thui Asian gi member laibak singnadi Brunei Cambodia Indonesia lois Malaysia, Myanmar, Philippines, Singapore, Thailand, and Vietnam. South Asian Association for Regional Cooperation, SAARC member, Laibak Singna, Afghanistan, Bangladesh, Bhutan, India, Maldives, Nepal, Pakistan, and Sri Lanka. Bay of Bengal, Initiative for Multi-Sectoral Technical and Economic Cooperation, BIMSTEC the Yauriba Laibak Singna, Bangladesh, India, Sri Lanka, Myanmar, and Thailand. Laibak aman awaba taraklaba matamda yumthang nariba laibak singna tumina yenglaga laithokpa sumde Myanmar ga khwaidagi naknaba yumlonaba laibak ama oiriba India su haujik tumina laithokpagi muhutta military na lengak paishin khraba Myanmar ing tapa phibam hanjin hananaba hotnaba maruiba thaudang lafam thoi hariba wafam asini masigi sigi content myam lokshin biaba maruiba point kya marum yaukhre masu myam suduna comment thamiram amasu makasa tarapoina ngasi phongki pasi phongsinga maruiba Myanmar gi maruiba paw myam share tawjagi myam lafuktaminasi hauji thokliba maruiba point ang tang hana lakhachagi myam
Myanmar refugee kya leptana sangshilakpadagi sinjak watpagi awaba mayoknari hairibasini myam. Yumthang nariba lebak Myanmar da hauzik civil war ga pangkhak oiribasidagi Myanmar national kya yumthang nariba Mizoram da leptana sangshilakpadagi border village khrada sananaba sinjak watpagi awaba mayoknari hairi. Mizoram ki border district Samphai da yum samaga kun khaktang leiba apikwa village amada hauzik Myanmar refugee samaga taraga mapan sangjafam lauduna leiri. Masina maram oiraga village aduda sana thaknaba sinjak mapung oina seng phangdabagi awaba mayoknari haina Young Mizo Association YMA gi secretary Lalam Thintarana Fongdor aduna imung kharadadi gas taraga humdoi leiba yauri YMA gi members singna ahang mayum kaya semjilabasu nongdagi ngakthoknaba tarpotlin gi darkar di oiri haike civil society leaders singna hai East Tuipui Assembly constituency gi manungsan ba village kun gumdoi gi manungna taraga ni pandi refugee samapan gi mangarum leiri district asigi assembly constituency marigi manungda amakhak natan ataidi international border leiribani aduna Myanmar refugee singna tiu turel lanthoklaga Mizoram da sangshilakibani Pharkawan village da khwaidigi masing yamna refugee samliga kunga mapal leiri aduga thekte da samanga taraga mapan kangbuda nifuguni thoi thongthin village da taraga taruk baphai amasum likhun village da taraga humdoi aduga Tangan say village taraga mathoi lei haina su makhona phongdoragli haujiksu refugee masing yamna nomaki sangsilagli machina maram oiraga administration asauba singnaba mayongnari government ko oina su phan yamna likna leibana maram oiraga tangai fadaba sing adugidamak civil society amasum search singi mateng lodaba yadabagi phibamda leire haina su pawa mana makhatana phongdoragli men oiba maroiba paw mem taminarsi Military lenga ki mihat protest tonaba Myanmar activist singa lambi singda angang ba masu saikre Myanmar gi military lenga na makhoi gi mathak satharakwa protest singda misimina thokna tamthina namthaba adugi mayokta protest tonaba Myanmar activist singa ngasi lambi singda angang ba masu saikre amaromda military lenga ki mathak sangsilagdiba Myanmar gi ihau khongjang sawganaba online fundraising drive amana phangba $1 tara yogadore Civilian Lusingbi Aung San Suu Kyi bu military na February amada mafam lakthoktuna tanthokhiba adugi matungdagi hauzik phawbada yamdrabada miyoi sangaga humdra siduna protesting amasum authorities singagi marakta numit khudingi oiba mona khut thoknaduna laibak asi hauzik asaubu irang amada leiri sayo loiba numita Myanmar gi yelhomi rebel army singi manungdagi tarana miyamgi ihau khongjang asida saugatpa phongdokna rakhre Maduna leba asi hena pakthok sakthok civil conflict ama thoklagadra haibadugi akiba phongdokre maraksida United Nations su thoklaba yaba I tanaba magi warning tokre ngasi leba pokpa numita leba asigi lalon itiki konung yangon military gi hingsa do protest tobo oina bus stop singa masum khong lambi singda miyam angang masu taisinkhre amasum khutna iba poster sing thietkre bleeding die stride haina konba asi masamak oina demonstrate tawda nongmaina kablakpa natragana phakiba yabagi khudong thiningai adu yaudaba yaningdaba phongdokpa processor singna puthokpa khwaidigi nauba lalong amani bus stock amada iba kholao amada military junta sip min ong halaing ngak thoknaba military bu lana sijinare haiki amasum misam singda kaptanaba lanmi singda appeal tokhi nongpok thangba current state ki Hapa an city desu naharol singna lambi da angang ba masu spray kapki khongjang asigi symbolic oirakraba Hunger Games live singa masum film singdagi lauthokpa khudombi ahumgi selut piduna lambi da angang ba masu sangki laiba asigi khwaidagi saubu city Mandalay loinana Karenda amasum awang thangbada Kasin state ngasi myamgi khongja sing satpa ukhi kha thangbo city Dawaida mathang sayolagi hauriba Myanmar gi anabu sahigi water festival ga mausadagi loinana lairiba napu masugi padaw laising puduna miyoisa kyana santi oina khongjang chatki yangon gi saruk amada mafam adugi miyamna nongmada sara suna saba ngamdraba lairaba imung singda mateng pangnaba sanaba chinja khaidokpagi thoram ama singkhi ahenba sana thaknaba masak sing katnaba miyamna pukning thawatki Aung San Suu Kyi National League for Democracy NLD gidigi MP singi kangbu amana satharakpa online fundraising gi khongjang adu $1 million tara sugadore madugi senpham adu military dictatorship asi
maru fuknaba amasum democracy amuk hanjin hannabada sijinagani haina committee for representing pidawsu haluto CRPS na hairi mafam sigi monitoring group ama oriba assistance association prisoners singi matungina military gi khu osigi matungdagi yamdrabada miyoi lisingani ga satret hena fakhre amasum angang nifuga teret yauna yamdrabada miyoi sangago humdra sikre haina sapsana khangna haiki armed force singi marakta lalhau thowanba yaba I pau sando I haina maral siraduna ayamana lotuna lairiba sasakpasing model sing amasum social media da ithil pibasing yauna celebrity marfuda authorities na arrest warrant sing thokre mamangi military lengak singi makada marirak hena jail thamkraba maming salaba phagi tawba amasum activist garganar fakhre haina maphamdugi media amasum BBC gi Burmese service na phongdokre military coup amasum adugi tamthiba namthabagi adu malemgi sakti leba lebak sindagi asawa amasum sanction sing tawrakre Burma da business to lebnaba international company kyana wareb lokre adubo protesting namthanaba makhoigi honaribasing adudagi khongpham handokpagi supnagi apikpa ingit ama fawba ulakidraba military general singidi sapu sing adu hauzik su karimata mami tadabagum tawi ngasi leba pokpa numita military junta aduga mari sing saganaba honariba Russiana Myanmar gi mayokta phone sanction sing yadriba China ga punkhre Kihan bamasum sapu pibana Myanmar bu mapung phaba civil conflict ki lamida pusin kiba yai haina Russian Foreign Ministry wangang loina warning tawba adu pawgi agency Interfax na phongki Myanmar sang sanadaba khut thingjinba aduda Beijing gi yaningdaba adu Chinese Foreign Ministry gi wangang loi Zhao Lijiana amukka hana phongdokhi ngrang ningthokaba numita wari sanarabagi tungda Malaysia amasum Brunei gi Lusingba phongdorakiba watho adu khananaba business bloc Asian gi summit ama China na sawali haina makna makhata ki haina su paw sina makhata na phongdorakli